ꯈꯨꯔꯨꯝꯖꯔꯤ North East Menu TV na sandokchariba nungthilgi pauming tabiriba pumnamapu ahanba maktada taram nokchari ngasi imphal da phongkiba maruoiba pauche singi manungda maruoiba pauche oriba huyelan paugi editor gi ayaba lawjaraga pauche sa phongkiba maruoiba pausing pathokchari ahanbada maruoiba pau CSO 𝐋𝐢𝐯𝐿 sinduna mayang lanmi singna lamdamasa chathariba miot minai gi thabak kudakta lepu mayang lanmi sing lamdamasidagi hankro haiba maira khongchat aduga awang likanthabi pot sangbam khulen moirangi maira paibi sing ima ibil sing amadi langol game village ta lanjen aduna leiriba nupi kayana saruk yaduna nong marakta pangthukri Chahi taranithoi hena maharoi khunai thabak tawrakhibani kuki narco terrorist singi landa pokminnaba iyamba fawba leikidre miyangi khongchatta aigi iral karino somojit mangna wafam asi phongdoladuna makhata na hai ngarang ko komina sinduna pangthokiba miyangi khongchat dubu hijack tawduna charangnaba thoankiba amadi desamgi hanagi president mayengbam somojipu ima kaithel da pushinduna fukiba thodogasi furubasigi national pride amadi dignity gi Thabani Thawong asi desamna awangbo thakta condemn tawi masina uthorokli basi aikoi khunaida nariba laina amagi layungni Somojit ta khut thakiba singna ngasi fawbagi manungda changjairaktuna lale haijagadabani desam Leibak miyangi thabak tawriba desam ge advisor bu mioi kharana maikhum uplaga kaithel da ikai firuk khubanduna khungoi naraga khut thakiba sing hayeng fawbagi manungda desam da lakuna lale haijagadabadi natrabadi khut tharakiba sing masaka konana miya mamangda sabak faklakani haina desam ge general secretary thodam samjaina phongdokri ngasi nungthil Imphal North AOC da leiba Raj Medicity da pangthokpa paugi mifam amada mahakna wafam ase phongdokladuna makhata na hai ngarang ko combination na pangthokiba miyang khongchat adubu hijack tawduna charangnaba thoankiba amadi desam gi hanagi president mayengbam somojit pu ima kaithel da pushinduna fukiba thodok asi furup asigi national pride amadi dignity da khut thabani thawang asi desamna awangba thakta condemn tawi masida uthorokli basi aikoi khunaida nariba leina amagi layungni khunagi morality gi yumfam asi kadai fawba kaitharaklabage amadi aikoina wakhal khanma matamda achum arang khaidokpa ngamjoi takpani thodok asi masagi tongjaba kharakaki dama yalongwi singbu maru fangna muthanaba hotnariba furup asigi yeknaba singa loktunaraga furup asi bukanana ba changsiliba miyangi khongjang asibu luchingniba CSO singbu muthanaba hotnabani CSO sing muthanaba hotnarakpa haibasi furup muthanaba hotnabani masagi atongba kharagi damakta mama laibak furup yolaga chaba sagai maitan ashibani makoi asi proxy war gi agent ni amadi kuki narco terrorist singi michangni yamna thamoi shokpa ama hairagadi akhangkanbi mitai ima singi maraktagi khuzok kharadi masagi atongba khara fangnabagi damakta macha singbu sagan paiduna chingthoklaga sa singi sarak tamhanana ba langthokpa ngamlakpa asini
मसी इमासिंगी खुनाइदा तिन ताबा होरकपनी इमासिंगदा तारकलिबा तिन असि मतम चाना फादो हौद्रबदी खुनाइ असि मुत्खिगनी लेबाक मियामगी इहौदा याउशिंदुना मियामगी इहौबु माइकई लाना लमजिंगनबा होटनबा मियोय खुजो खरा अमदी इमागी माइखुम उपतुना मचासिंगबु सागी लिचत चटपसिंगदा सिना थोक्तुना सराक तमहलिबा मियोयसिंग असिगी कुयोमनुंगदा देसाम अमदी देसांगो चटमिनरिबा लोपसिंगदी कैदौनुंगदा याउदे हाइबसी लेबाक मियामना थाजबिफम तोई नकल अमरोमदा देसांगी हानगी प्रेसिडेंट एम सोमोजिना फोंदोखिबदा चाही 38 हेन ओइजब थादोक्तुना मियामगी थबक तौदुना लाकपनी कुकी नार्को टेररिस्ट सिंगी लांदा पोकमिनबा इयाम्बा फावबा लेखिद्रे अचुम अराम थीदना अतमना मीगी कैरियर बांगहनबा होटनरबसु थमोय सेंगना लेबाकी थबक तौदुना लाकलिबा इथवसी कनागुम्बा मियोय अमतना नाथयनबा ngamloi मसिना हेना इचंग थौना लेबाक मियामगी दमकता थबक तौनबा थौना पीबा ओइना पुथोई ngaranggi thodok aduda aigi amasung kokomigi iral karino khongchat asigi mangoinana kokomina miyamda khongchat asigi matangda marik chumba wafam sing thamduna khangan khrabani masigi matungina CMD unadi adubu wahang di pishalamne haiba wafam mayek sengna thamlabasu khongchat asida saruk yariba aibu atamnana miyoy kharada live attempt tawbagi mawngda khut tharaki basi yaningde aikoi mayam amata oina punsinduna furup asibu muthatnaba hotnariba miyoy singi makhutagi furup asi kananaba hotna haudrabadi aikoi mutkragani haiki National News mo pathokchari BJP da chongshingkiba MP tare disqualify taunaba AAP na Rajya Sabha da petition khri BJP da chongshingkraba MP tare pu disqualify taunaba Aam Aadmi Party AAP gi MP Sanjoy Singh na Rajya Sabha gi chairman CP Radhakrishnan da petition khri hairi paugi mifama da MP Sanjoy Singh na fongdokhibada Ragab Chada amasung atopa MP taruna BJP da chongshingkibasi anti defection law khongoinabani makhoibu disqualify taunabagi AAP na thona laina thabak paikhatkani Punjab ki miyambu miraiba MP Singh asi miyamna kaidaunungda ngakpiroi haiki BJP da chongshingkraba MP Ragab Chada nadi makhoina BJP da yauribasi party amagi legislative unit ki saruk ahum thokpagi ani atopa party da march tawbada disqualification mayuknaroi haiba constitution gi provision lay haina fongdoki adubu MP Sanjoy Singh nadi senior advocate Kapil Sibal amasung hanagi Lok Sabha gi secretary general yauna AAP na constitutional expert kaya kupna tanaraba matungda BJP da chongshingkiba MP tare mak constitution gi chatna kanglon gi makada disqualify tawba yabagi provision lay haiki Sanjoy Singh na makha taraduna Ragab Chada na Punjab ki MLA Singh mahaka pau faunari haiba wafam su aranbani Punjab ki mafam kudimakta Ragab Chada amasung atopa MP taruk asina miyambu mirairi haidna khongjang changshinari masina takpadi miyamgi wakhalon asi BJP da chongshingkiba MP singi mayukta lay haibani maramaduna MLA amatana makhoiga sokna samnaningani haibagi thajabasu leite haiki Indira Gandhi International Airport ta Swiss International Airlines ki plane ama maikhu karakpadagi mi paiba poknaruri Delhi ki Indira Gandhi International Airport ta Swiss International Airlines ki plane ama landing gear dagi maikhu karakpadagi khudongthiba thodok thoklagadra haibagi mi paiba poknaruri thodok adu ngasi ayu anganbada thokibani plane asigi landing gear amadagi maikhu karakhraba matungda maikhu adu kamdona karaklibano amasung muthatnaba honaringaida plane asimaki atopa landing gear amada mai horakpa ubadagi airport asidagi paikhatnaba thoranglu plane asigi passenger sing khudakta emergency evacuation tauki miyam aduna plane manungdagi hanba tanaduna chenthoknaba honabada passenger taru asok apanangki tungda Swiss International Airlines ki maikaidagi thodok asi plane asigi engine amada asoiba yauropadagi ni thokkibani haina sengdorakli
Maiku karapagi thodok adu plane asina airport asigi runway da paikhatnabagi damakta sem saringai da thokiba oibana miyamda mi paibagi chang wangbada natana airport asigi operation da su chawna akaiba pikhi adubu khonglai thuna mari leinaba authority singna checksin thorang lokhatuna airport ki operation asoi angam yaudana makha chathana bangamki Swiss International Airlines ki spokesperson na phongdorkibada khonglai thuna New Delhi da airline asigi technical expert sing tharaktuna Maiku haurakkiba aircraft asi yengshilagani amasung mathau taba thabak paikhatlagani miyamda mi paiba amasung nungsathiba leibiganu haiki mamang chaida Ahmedabad Air India gi plane amak paikhatpada kaikhiba thodok aduna India gi passenger singda akiba ama adumak leihanbagi mami ngasidi thodok aduda su uwa fangki Donald Trump First Lady Sokhodre tabada nungaiba pui Modi Washington DC Hotel da pangthokiba White House correspondent Chaklinda miyoi ama nongmai kapthorokiba thong adubo PM Modi na akan mamong de yaningdaba phongdokibaga loinana thodok aduda US President Donald Trump First Lady Melania Trump amasung Vice President JD Vance Sokhodre tabada nungaiba pui haikre PM Modi na malem asida violence ki mafam leite haiduna matam pumnamakta dialogue amasung diplomacy ki kuthangda solution puraknaba honaba haibasina achumba khongthang ni su haiki correspondence ki chaklen da thokiba thodok adu maikai kayadagi yaningdaba phongdoknaraklabasu political commentator kharanadi Trump na miyam mamangda sanaba drama ni haiki International News amuk pathukchari White House Correspondent Association gi chaklen pangthoklingai nongmai kaplakre President Trump amasung Melania Trump sokhodre Democracy da political violence ki mafam leite haina malengi luchingba singna phongdokri White House Correspondents Association na sinduna chahi gi oiba White House Correspondent gi chaklen pangthoklingai da mapalomdagi nongmai kapshilakre chaklen adu saruk yakhiba US President Donald Trump First Lady Melania Trump amasung President ki cabinet sing nongmai kapshilakpa aduda asoi angam yahodri hairi Washington da leiba Hilton Hotel da ngarang numidang wairam White House Correspondent singi chahi gi oiba media gala pangthoklingai ballroom gi mapandagi nongmai kaplakhibani nongmai kapada chenabani haiba California dagi masagi chai kuntra mathoi shuraba Cole Thomas Allen security na faduna custody da thamkhre hairi Cole Thomas Allen California Institute of Technology dagi graduate loiraba matungda part-time teacher amasung independent game developer oina mathau tawrakhiba miyoi ni hairi miyoi asi kumja lising ani kungamanga da California gi State University gi computer science da master degree fanglaba miyoi ni amasung kumja lising ani ga taraga tareta Caltech ki mechanical engineering da bachelor degree lawrakraba miyoi ni hairi nongmai kapagi thodok thokraba matungda paumi singda wa hangangladuna President Trump na hai tongan ba makhagi khulai sing paiba miyoi aduna security checkpoint da changsilaktuna nongmai kapshilakibani miyoi adu US Secret Service ki faduna custody da thamkhre hairi nongmai kapani haiba miyoi adu pungning wakhagi anaba leiraba miyoi amani amasung US ki constitution da landakiba haibasi criminal gi thawongni hainasu President Trump na phongdoki nongmai kapagi thodok aduda US Secret Officer ama nongmai maruna panki adumuk makpu mahaki bulletproof vest litpagi khudongthiba nanghodre haina President Trump na makhata na phongdokhi paumi singna hangba wahang ki pau khumpiraduna nongmai kapagi thodok adu atamnana mangonda chatharakpa oigani haina President Trump na phongdokhi
Colombia chenba bus amada pokhai handuna miyoi tara humdoi hatkri. Colombia ki khanong chuk thangba mafam amada achenba bus amada explosive device sizinaduna attack chathakibada miyoi tara humdoi shire amasung tara tarena sokre hairi. Laibak thiba thodok adubo laibak adugi lanmi gi luchingmana terrorist ki thawongni haina phongdokpaga loinana drug trafficking gi mari leinaba miha mipunsing laibak aduda chatharakpa hengalakli hairi. Kofa reason gi governor na social media da phongdorakpa warol amada bus aduna 𝐶𝐲𝐸 dagi Pan American Highway tamna lakpa matamda terrorist ki thawong chathaba sing aduna explosive devices in aduna attack chathakibani hairi. Militant Singna Maligi Defense Minister Sadio Kamara Hatkri. Ngarang ayuktagi hauna Mali da lan hauriba militant group anina laibak adugi konung Bamako yauna tongan-tongan bamafam sinda landaduna laibak adugi Defense Minister General Sadio Kamara Hatkri. Al-Qaeda mari leinaba militant sing amasung tu arak rebel singna ngarang laibak adugi tongan-tongan bamafam sinda landa chathakibada Kati town da laiba Defense Minister General Sadio Kamara gi yumda landaduna lanmi gi luchingba asi hatkibani laikhidraba lanmi gi luchingba asi laiba adugi yamna maruoiba mishak ama oirambada natana mahakna laikhidaba adu laiba ki armed forces da yamna chawba chaithing ama pire hairi. Mali bulengak liba military leadership ki manung da laikhidraba general asi miyamna khwaidagi yaba luchingba ama oirambada natana laibak adugi tungi luchingba oirkadoriba miyoi amani hainasu Al Jazeera pau chegi Nicholas Hakna phongdoraki. Mali da thongliba thodo wathok singbo miyam da pau piriba Nicholas Hakna hai militant sing da suicide car bomb amana country da laiba General Sadio Kamara gi yumda landa chathakibani. Country hariba mafam asi laiba ki konong Bamako dagi awang nungchup romda kilometer taraga manga khaktamak lapna laiba military town amani mafam adu laingak adugi oina khwaidagi khudongthiba mayok naroidaba mafam amani haina launaribani. Aroibada PM Netanyahu na Lebanon da akanba landa chathanaba khanghankri. Israel gi Prime Minister Benjamin Netanyahu na mahaki lanmi singda Lebanon da leiba Hezbollah militant sing na leiriba mafam singda hen akanba mongda landa gadabni haina yathang pikri. Israel amasung Lebanon gi marakta US na watemduna ceasefire chayol ahom sangdokraba matungda numit nini shubada Israel gi luchingba asina Hezbollah gi matakta akanba mongda landa chathanaba lanmi singda pauktak pikibani. Prime Minister Benjamin Netanyahu ki pauktak fanglaba lanmi singna khwaidagi nangwa kha thangba Lebanon da ngarang chathaki balanda amada miyoi taruk hatkhi. Leibak ani ki marakta ceasefire thambagi yanaba laikhrabasu ngamkhai lana khuthuknabagi thabak singdi makha chathaduna lakli. Ngarang su Israel na Nabati district ki Yormor al-Sakif town da truck amasung motorbike ta missile kapsinduna miyoi mari hatkhi hainasu Lebanon gi health ministry na phongdorakhi. Northeast Window TV na sandok chari banung chigi pau matang ase loshinjari miyeng tabiri bapum namapu amuka suhana kuramjari. Hakchang phana thamge hairabadi iramda masimakta laiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng-bagi khudongchaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layengjari. Aduna state wangmada amuk karigi chatlugani aikhoigi Manipur dasu hojikti awang bathaki health
health care fanglabada matam manghanbiraganu sel hena tinghanbiraganu aikogi specialist singdagi malemgi afaba thaki layeng patapta yumpham oiba service lobiyu Babina Hospital, where hope meets compassion. akupa marol gidamak babina hospital sajiwa jail road khabai soi imphal east lengsin birau Natraga, aikogi phone number 6909390666 ta call tawbirau. Northeast Window Meaning Tabiriba Mayang Punamakpu Taramda Okjari Hauzik Mapalamgi Tabaki Pau Pijari Ahanbada Atubagi Oina Dubai Warehouse Worker Gi Tabak Kauri Hairiba Tabak Asi Apply to Biningba Miyosina Presentable and Good Communication Skill Lebetanatana Masagi Chahi Kunmatwedagina Kuntrataret Paubada Leiba Oibigadabani Hairiba Tabak Asigi Pizariba Kudong Chabasing Adudi Per day 12 hours duty hours oijagani. Per week ta 6 days duty oijagani. 2 years work visa pijagani. Loinana accommodation and transportation pija batanatana. Medical and insurance su pijagani. Hairiba thabak asigi thagi oiba salary lising kuntaretagi haujagani. Ani subada United Arab Emirates ke driver gi thabak kauri. Hairiba thabak asi apply to biningba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani ahum subada Beharan Water Park ki female retail staff tara kauri Hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol Gidamakta 7005273217 Natraga 9366230077 Natraga Aikogi Office Northeast Window TV Building Hata New Chekon Road Lengsin Birau